हंदक अखोई खुलदा सागा मयाम अमा सिरमलिबसै नखोई करिगिनो खंगब्रा याबों मधु मदिना नाय अखोई खंगजद्रे याबों न खंगबिरबदी अमुक्ता हाइबियुदना अई हाइगे मुन्न ताव खुनसिदा सागा मयाम अमा हालमलिबसै खुनसिदा फत्तब थवाय अमा संगसिनदुना लेरे मधुननी फत्तब थवाय हाइरिसे अखोई खुंद बुत संगे हाइरु याबों इश मधुदी किजे है मधुमक हाइबे याय थवाई फत्तबना खुन्न सिदा लेरिबा मखैदी मिसी मिना यामना थोलखिगनी मसीदी हौबता गाइरिबनी ने है नोइबो अदुदी याबों थवाई फत्तब हाइसे कना ओइदुइनो कना ओइरिनी लमहेन तुहेनबा खतिंग अमदी अखोई मतई मनाउने योक्लिबा रुंगसुंग हाइबा अंगांग अदो मधु ओइगदौरिबनी ने है रुंगसुंग ओइदोरिबा हेरा याबों मधुदी आई थाजबा खरा वाटलिदा रुंगसुंगदी मबुंग मपाव यामना फबा अंगांगनी अदुक मबुंग मपाव फबा अंगांगदुबो बुतने हाइरदी याबुंगना हाइरसु आई सुता थाजद्रेदा होय नकोई आइना हाइरिबसे फागी मानब्रा अइबु वाथी वारेम तौबा मी मानब्राबा खुनसिदा थोक्लिबा फत्तबा थोकदोक मयामसे रुंगसुंग हाइबा अंगांग अदो अदुना थोगनबा गाक्तने चंपुत चाबा नोइनदी अइना हाइरिबसिंग असे खंगमा ngamloइलिने मिनाइ मचा सा अहानबा मक्तदा मयामबु के खोरजे खोलाउ चैनल अमदी रोजी ओइनागी माइकाइदगी इकोंगना खुरुमजरी ngasisu mayamgidamagta nungairaba wari ama puduna lakchere mayam punna taminarasi aikhoigi imung ase aina wakhal tarakpadagi ngasi phawba hinglibase lighting kaya thajadaba imung ama oina haurakhi aibu apokpa ipana scientist ni aduga imana doctor ni aduna maram oiraga aikhoigi imung se lighting kaya thajarakte aina mumbai da thabak tawduna lei aduga aigi imaga babagana lalon itikki damak Bangalore da lei asumna ai tha kharagi mamangda abok unaba chatnabagi damakta hafta ani suti lokthoklammi aigi abokto ahal oirabanina khungang adu thadok lamlaga Bangalore da lako haiba yaramde abokna leiriba khungang asidi pung 8 hek tabaga mafam ado ichik chik ammi thawai panba jiba amatagi makhol mawa amata taramde mafam asida aina pik ingaidagi tinarakpa marup amasu aigi inakta laktuna aiga wari sanarami asumna ibaini sung wari sanarambadagi khanghaudana but pret lighting gi matangda wari sananingba ama fauraklami aigi marup asina haukraba thainagi wari chahi humphudra-gi mamangda thokhiba thaudok amagi wari mahakna liba hauraklami wari adudi nupa amaga nupi amaga makhoi ani yamna nungshinakhibagi but pret gi wari amani matamdo India lebak asi ning tamba fangdriba British ka yamna kanna lan thengnariba matam amani adubu hairiba matam asida aigi aboki khungang asida di mayamna nangliba awaba asi nanglamde matamdu dadi phone su fangdriba matam amani matamdu 1942 gi matamni aboki khungang asida ningthaugi machanupi ama nungsibada ngawrammi mahakna nungsiriba misak asina khungang asigi lawuba nupa amagi machanupadani makhoi anigi thak asi adukki matik khetnabana makhoi ani ase nushirabasu yamna hena nakshinbadi ngamlamde makhoi anigi thak se khetna manbana makhoi anina nushinaba haibasi samars asina su yaramde adubu makhoi anigi nungsinabana heman khibana samars ki mayokta leptuna khungang adu thadoktuna sahar da chatlasi haiduna ani du lona thorai makhoi anina lam adubu thadoktuna chatnabani haiduna trail lakpa ngairingaida nupi adugi mabunga mamana bakharaga laklaga nupi adubu pharaga pukhre aduga nupa adubuna tamthina phuraga hatoklaga labuk amada langthoktuna thamlamle asumna nupi asina mayum jawraklaga mahakna nungsijariba nupa ado
ꯃꯕꯨꯡ ꯍꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯝꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯊꯥꯁꯤ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯒ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯧꯕꯨꯛꯇ ꯍꯦꯛ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯋꯣꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯦꯝꯅꯒꯅꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ, ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯗꯨꯅ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯊꯥꯖꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯍꯦꯛꯇ ꯁꯥꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯀꯣ, ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ, ꯐꯔꯦ, ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯏꯕꯥꯏꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯇꯟꯕꯗꯤ ꯌꯥꯝꯅ ꯇꯜꯂꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯥꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯁꯨ ꯆꯨ ꯃꯌꯥꯝ ꯑꯃ ꯍꯧꯔꯝꯃꯤ꯫ ꯍꯧꯔꯤꯕ ꯆꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯡꯂꯝꯃꯤ꯫ ꯆꯨ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯥꯏꯅꯤꯅ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯃꯈꯣꯜ ꯆꯞ ꯃꯥꯟꯅꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯒꯤ ꯏꯁꯥꯗ ꯑꯃ ꯐꯥꯎꯏ꯫ ꯏꯇꯣꯝꯇꯁꯨ ꯈꯟꯖꯩ, ꯑꯩꯅ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯁꯤꯗꯁꯨ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯇꯣꯝꯇ ꯍꯪꯖꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ 12:39 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ, ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯤꯅꯤꯠ 15ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯈꯣꯜ ꯑꯃ ꯑꯃꯨꯛ ꯑꯩꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯌꯥꯝ ꯅꯛꯅ ꯃꯩꯈꯨꯋꯣꯏ ꯀꯩꯋꯣꯏ ꯇꯧꯕ, ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯀꯥ ꯍꯦꯟꯅ ꯑꯀꯤꯕꯗꯤ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯨ ꯃꯔꯛ ꯑꯗꯨꯗ ꯆꯪꯈꯤꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯪꯈꯤꯕꯗꯨ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯂꯤꯔꯛꯈꯤꯕ ꯑꯗꯨ ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯖꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯡ 2:30 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯏꯕꯥꯏꯅꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯕꯤꯗ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯊꯥꯗꯗꯤ ꯑꯩ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯆꯍꯤ ꯐꯅꯌꯥꯝ ꯍꯧꯈ꯭ꯔꯕꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯇꯤꯟ ꯊꯥꯖꯔꯝꯗꯕ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫